ꯊꯣꯏꯕꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯕꯣꯛꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯇꯕꯨ ꯃꯇꯤꯛ ꯆꯥꯔꯕꯗꯤ ꯈꯟꯗꯨꯅ ꯀꯩꯊꯦꯜ ꯐꯝꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯊꯣꯏꯕꯤꯁꯨ ꯃꯕꯣꯛꯀꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯕꯦꯛ ꯂꯣꯟꯗꯨꯅ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯇꯦꯡꯁꯨ ꯑꯣꯏꯅꯩ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩ꯫ ꯊꯣꯏꯕꯤꯅ "ꯑꯕꯣ, ꯑꯩ ꯍꯟꯗꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯇꯝꯅ ꯇꯝꯅ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯆꯠꯀꯦ"꯫ ꯃꯦꯝꯅ ꯑꯃꯨꯛ "ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯀꯥꯏꯔꯣꯏꯗ꯭ꯔꯣ? ꯇꯝꯒꯦ ꯍꯥꯏꯔꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤꯗꯗꯤ ꯂꯣꯏꯁꯤꯟꯈꯣꯗꯅ"꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯕꯣ, ꯌꯥꯅꯤꯌꯦ, ꯑꯗꯨꯒꯤꯕꯨꯗꯤ ꯊꯥ 3 ꯈꯛꯇꯅꯦ, ꯗꯥ ꯖꯤꯇꯦꯟꯁꯨ ꯌꯥꯎꯔꯝꯃꯤꯗꯅ, ꯃꯥꯗꯤ ꯂꯣꯏꯈ꯭ꯔꯦ, ꯑꯩꯁꯨ ꯁꯦꯁꯟ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯌꯥꯎꯁꯟꯒꯦ, ꯐ꯭ꯔꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯇꯜꯂꯦꯕ"꯫ ꯃꯦꯝꯅ ꯑꯃꯨꯛ "ꯕꯦꯛ ꯂꯣꯟꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ"꯫ ꯊꯣꯏꯕꯤꯅ "ꯌꯥꯅꯤ ꯕꯕꯣ, ꯑꯗꯨꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯂꯣꯜꯂꯒ ꯂꯣꯏꯔꯦ, ꯑꯗꯣ ꯕꯣ, ꯌꯥꯎꯁꯟꯒꯦꯀꯣ"꯫ ꯃꯦꯝꯅ "ꯍꯣꯏ ꯍꯣꯏ, ꯌꯥꯎꯔꯣ ꯌꯥꯎꯔꯣ, ꯑꯗꯣ ꯆꯠꯄꯗꯤ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯕ"꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯈꯨꯔꯥꯏꯗꯒꯤ ꯗꯥ ꯖꯤꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯒ ꯗꯥ ꯔꯣꯁꯟꯒ ꯆꯠꯁꯦꯅ ꯍꯥꯏꯅꯕꯅꯦ"꯫ ꯃꯦꯝꯅ "ꯅꯣꯏꯗꯤ ꯋꯥ ꯇꯨꯛꯅꯕ ꯂꯣꯏꯔꯒ ꯑꯌꯥꯕ ꯂꯧꯔꯤꯅꯤꯅꯦ"꯫ ꯊꯣꯏꯕꯤꯅ "ꯑꯗꯣ ꯍꯌꯦꯡ ꯐꯣꯝ ꯊꯥꯖꯤꯜꯂꯨꯔꯒꯦꯀꯣ"꯫ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯦꯝ ꯃꯇꯣꯝꯗ ꯁꯣꯜꯍꯧꯏ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯃꯁꯨꯒꯤ ꯑꯁꯥꯗ ꯍꯤꯡꯖꯕꯅꯤꯅ ꯃꯅꯤꯡ ꯊꯨꯡꯍꯟꯅꯤꯡꯉꯤ꯫ ꯁꯣꯝꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ "ꯑꯅꯧꯕꯔꯥ"꯫ ꯊꯣꯏꯕꯤ, ꯂꯤꯟꯊꯣꯏ, ꯔꯣꯁꯟ ꯄꯨꯂꯞ "ꯍꯣꯏ"꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ "ꯁꯤꯗ ꯁꯥꯏꯟ ꯇꯧꯔꯣ, ꯐꯣꯟ ꯄꯨꯔꯛꯑꯗꯤ ꯁꯤꯒꯤ ꯕꯦꯛꯁꯤꯗ ꯍꯥꯞꯄꯝꯃꯨ, ꯐ꯭ꯂꯥꯏꯠ ꯃꯣꯗ ꯊꯝꯃꯒ ꯂꯥꯎ, ꯕꯦꯛ ꯆꯦꯛ ꯇꯧꯒꯦ ꯄꯤꯔꯛꯑꯣ, ꯕꯦꯛ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯒ ꯅꯣꯏ ꯀ꯭ꯂꯥꯁ ꯇꯥꯒꯦ ꯂꯥꯎ"꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯅ ꯁ꯭ꯇꯦꯌꯔ ꯀꯥꯈꯠꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯑꯅꯧꯕꯔꯥ"꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯍꯣꯏ, ꯉꯔꯥꯡꯗꯩ ꯂꯥꯛꯑꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ "ꯑꯣ, ꯀꯔꯝꯕ ꯀꯣꯔꯁꯀꯤꯅꯣ"꯫ ꯊꯣꯏꯕꯤꯅ "DTP". ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ "ꯁꯤꯗ ꯁꯥꯏꯟ ꯇꯧꯔꯣ". ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ "ꯕꯦꯛꯇꯤ ꯆꯦꯛ ꯇꯧꯔꯔꯣꯏꯗ꯭ꯔꯣ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯌꯥꯔꯅꯤ". ꯊꯣꯏꯕꯤ ꯀ꯭ꯂꯥꯁ ꯆꯪꯉꯛꯏ, ꯃꯊꯟꯇꯒ ꯃꯣꯃꯣꯟꯀꯁꯨ ꯇꯧꯔꯤ꯫ ꯊꯣꯏꯕꯤꯅ "ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯖꯥꯠꯂꯣ"꯫ "ꯍꯩꯁ, ꯑꯗꯨꯁꯨ ꯃꯥꯟꯗꯦ". "FO ꯑꯣꯏꯖꯥꯠꯂꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯗꯅ ꯂꯩꯔꯝꯃꯤꯁꯤꯅ"꯫ "ꯑꯁ, ꯀꯣꯛꯄꯨ ꯉꯥꯎꯏꯗ. ꯑꯗꯣ ꯃꯤ ꯈꯔ ꯋꯥꯡꯗ꯭ꯔꯁꯨ ꯔꯥꯁꯤꯁꯨ ꯂꯩ, ꯌꯦꯡꯕꯗ ꯁ꯭ꯃꯥꯔꯠꯀꯁꯨ ꯑꯣꯏꯔꯤꯁꯤꯗꯤ". ꯃꯇꯣꯝꯇ ꯅꯣꯛꯄꯗꯨꯗ ꯂꯤꯟꯊꯣꯏꯅ "ꯀꯔꯤꯅꯣ ꯑꯉꯥꯎꯕꯤ, ꯅꯇꯣꯝꯇ ꯑꯉꯥꯎꯕꯤꯗꯧꯅ ꯅꯣꯛꯏꯗꯨꯅ"꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯍꯣꯏ, ꯉꯥꯎꯔꯦ ꯃꯥꯏ ꯋꯥꯈꯜꯗ, ꯑꯥꯌꯥ". ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ "ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯤꯅꯣ ꯉꯁꯤ? ꯀꯗꯥꯏ ꯖꯒꯥꯗꯅꯣ, ꯆꯕꯥꯟ ꯊꯥꯔꯨꯒꯦ"꯫ ꯊꯣꯏꯕꯤꯅ "ꯑꯗꯨꯕꯨꯔꯣ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯀꯥꯒꯤ ꯃꯅꯥꯛꯇ". ꯂꯤꯟꯊꯣꯏꯅ "ꯏ". ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ "ꯑꯁꯦꯡꯕꯅꯤ, ꯊꯤ ꯂꯦꯝꯃꯤꯍꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ". ꯂꯤꯟꯊꯣꯏꯅ "ꯀꯅꯥꯅꯣ ꯅꯨꯄꯥ ꯍꯥꯏꯗꯤ"꯫ ꯃꯦꯝ ꯆꯪꯉꯤ꯫ ꯃꯌꯥꯝꯅ "ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯝ". ꯃꯦꯝꯅ ꯑꯃꯨꯛ "ꯃꯣꯔꯅꯤꯡ, ꯐꯝꯃꯨ ꯐꯝꯃꯨ". ꯊꯣꯏꯕꯤꯅ ꯇꯨꯃꯤꯟꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ "ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯀꯥꯟꯗ ꯇꯥꯛꯄꯤꯒꯦ". ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯀꯥꯟꯗ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯍꯪꯂꯛꯏ "ꯀꯗꯥꯏꯅꯣ ꯅꯪ ꯍꯥꯏꯕꯗꯨꯕꯣ"꯫ ꯊꯣꯏꯕꯤꯅ "ꯇꯨ, ꯑꯥꯗ ꯂꯦꯞꯄꯤꯁꯦ". ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯂꯤꯟꯊꯣꯏꯅ "ꯏ, ꯑꯁꯤꯒꯤ ꯆꯥꯎ ꯍꯦꯟꯗꯕꯁꯦ, ꯑꯁꯤ ꯑꯣꯏꯔꯦ, ꯅꯪꯗꯤ ꯅꯁꯥꯒ ꯆꯥꯟꯅꯕꯒ ꯈꯜꯂꯤꯅ". ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ "ꯅꯨꯡꯁꯤꯕꯗꯕꯨ ꯃꯁꯛ ꯐꯤꯕꯝ ꯃꯨꯔꯇꯤ ꯈꯥꯏꯕ꯭ꯔꯣ, ꯃꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄꯗꯨꯕꯨ"꯫ ꯂꯤꯟꯊꯣꯏꯅ "ꯍꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯈꯪꯖꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ". ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ꯫ ꯆꯌꯣꯜ ꯑꯃꯗꯤ ꯍꯦꯜꯂꯦ꯫ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯖꯗꯦ ꯅꯨꯄꯥ ꯑꯗꯨꯒꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯊꯦꯡꯅꯕꯗ ꯍꯥꯏꯐꯦꯠꯀꯗꯤ ꯃꯣꯃꯣꯟꯀꯁꯨ ꯅꯣꯛꯅꯖꯔꯤ, ꯃꯤꯡ ꯍꯪꯕꯗꯤ ꯉꯝꯖꯗꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕꯤ ꯀ꯭ꯂꯥꯁ ꯉꯟꯇꯥꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯥꯔꯁꯠ ꯕꯦꯆꯀꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕꯗꯨꯗ ꯑꯇꯣꯞꯄ ꯀ꯭ꯂꯥꯁ ꯑꯃꯗ ꯅꯣꯡꯃꯗꯨꯒꯤ ꯍꯣꯡꯉꯤ꯫ ꯃꯇꯣꯝꯇ ꯐꯝꯂꯤꯉꯩꯗ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯒ "ꯍꯩꯃꯥ, ꯁꯥꯗ꯭ꯔꯣ, AC ꯊꯥꯕꯤꯒꯦꯁꯦ". ꯊꯣꯏꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈꯤ꯫
ꯊꯣꯏꯕꯤ ꯅꯨꯃꯤꯠꯇꯨꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯀ꯭ꯂꯥꯁꯇꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯊꯣꯏꯕꯤ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯕꯤꯅ ꯈꯪꯂꯤꯕꯁꯤ ꯔꯤꯁꯦꯞꯁꯅꯤꯁꯅꯤ꯫ ꯑꯇꯩꯗꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗ ꯍꯥꯏꯕꯗꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯁꯨ ꯈꯪꯕ ꯍꯧꯔꯦ꯫ ꯅꯣꯡꯃ ꯊꯣꯏꯕꯤꯅ ꯇ꯭ꯔꯦꯅꯤꯡ ꯆꯠꯇꯕ ꯅꯨꯃꯤꯠꯇ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯃꯃꯥꯟꯅꯕꯤ ꯁꯪꯒꯤꯇꯥ, ꯀꯥꯖꯜ, ꯄ꯭ꯔꯤꯌꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯏꯕꯤꯗ ꯂꯛꯅꯩ꯫ ꯀꯥꯖꯜꯅ "ꯃꯃꯤꯡ ꯈꯪꯅꯤꯡꯕ꯭ꯔꯣ ꯊꯣꯏꯕꯤ?" ꯁꯪꯒꯤꯇꯥꯅ "ꯍꯪꯕꯤꯌꯨꯔꯣ?" ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯍꯣꯏ ꯈꯪꯅꯤꯡꯉꯦ, ꯑꯝꯇ ꯍꯪꯕꯤꯌꯨ." ꯄ꯭ꯔꯤꯌꯥꯅ "ꯐꯣꯇꯣꯁꯨ ꯄꯤꯒꯦ, ꯃꯃꯤꯡꯁꯨ ꯇꯥꯛꯄꯤꯒꯦ, ꯍꯌꯦꯡ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯣꯡ ꯇꯥꯕ." ꯊꯣꯏꯕꯤꯅ "ꯌꯥꯏꯅꯦ." ꯁꯪꯒꯤꯇꯥꯅ ꯑꯃꯨꯛ "ꯍꯔꯥꯎꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ." ꯀꯥꯖꯜꯅ "ꯌꯥꯔꯦ, ꯈꯠꯀꯅꯨ ꯑꯉꯥꯡꯅ." ꯊꯣꯏꯕꯤ ꯅꯨꯃꯤꯠꯇꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯇꯥꯔꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯊꯣꯏꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯏꯁꯩ ꯉꯪꯗꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯃꯦꯝꯃꯅ "ꯅꯨꯡꯉꯥꯏꯗ ꯉꯁꯤꯗꯤ ꯏꯁꯨꯁꯦ, ꯀꯩ ꯅꯨꯃꯤꯠꯅꯣ?" ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯋꯦꯠꯅꯦꯁꯗꯦꯅꯦ." ꯃꯦꯝꯃꯅ "ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯅꯣꯕ ꯉꯁꯤ ꯉꯟꯇꯥꯅꯒ ꯍꯧꯒꯠꯂꯝꯃꯤꯁꯦ? ꯅꯍꯥꯟꯈꯩꯗꯤ ꯄꯨꯡ 9-10 ꯐꯥꯎꯕ ꯍꯧꯒꯠꯄ ꯉꯝꯗꯕ ꯅꯪꯅ ꯑꯩꯗꯤ ꯃꯪꯕꯨ ꯃꯥꯜꯂꯨꯔꯦꯅꯦ." ꯊꯣꯏꯕꯤꯅ "ꯁꯤꯌꯥ, ꯍꯣ ꯉꯁꯤꯗꯤꯅꯦ ꯐꯣꯔꯦꯟ ꯁꯥꯕ ꯂꯣꯀꯦꯜ ꯐꯣꯔꯦꯅꯔ ꯁꯔ ꯑꯃ ꯂꯩꯌꯦ, ꯑꯗꯨꯒꯤ ꯀ꯭ꯂꯥꯁ ꯂꯩꯌꯦ꯫ ꯋꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪꯅꯤ ꯁꯔꯗꯨꯅ ꯂꯧꯔꯤꯁꯦ, ꯑꯗꯨꯒꯤꯅꯤ. ꯑꯗꯨꯅ ꯉꯟꯇꯥꯅ ꯆꯠꯇꯕ ꯌꯥꯗꯦꯕ." ꯃꯦꯝꯃꯅ "ꯁꯦꯡꯉꯕꯣ?" ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯑꯁ ꯇꯜꯂꯤꯍꯦ ꯑꯩꯈꯣꯏꯕꯣꯛꯁꯤꯗꯤ." "ꯍꯣꯏ ꯍꯥꯏꯕ." ꯃꯦꯝꯃꯅ "ꯍꯣ ꯍꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ. ꯑꯗꯣ ꯆꯥꯛꯇꯣ ꯊꯥꯒꯠꯂꯝꯃꯨ, ꯑꯩ ꯗꯨꯀꯥꯟ ꯆꯠꯂꯨꯈꯤꯒꯦ." ꯊꯣꯏꯕꯤꯅ "ꯍꯣꯏ." ꯃꯕꯣꯛ ꯗꯨꯀꯥꯟ ꯆꯠꯈꯤ, ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯣꯏꯕꯤ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤꯅ "ꯕꯣ, ꯑꯩ ꯆꯠꯂꯒꯦ, ꯚꯔꯥ ꯄꯤꯔꯣ." ꯃꯦꯝꯃꯅ "ꯁꯦ ꯁꯤ ꯄꯨꯔꯣꯁꯦ." ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯑꯩ ꯆꯠꯂꯦꯀꯣ ꯕꯣ." ꯃꯦꯝꯃꯅ "ꯐꯖꯅ ꯆꯠꯂꯨꯀꯣ." ꯑꯌꯨꯛꯀꯤ ꯄꯨꯡ 10:30 ꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤꯅ ꯏꯍꯥꯟ ꯍꯥꯜꯂꯤ ꯀ꯭ꯂꯥꯁ ꯂꯥꯛꯄꯁꯤ꯫ ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯍꯪꯉꯤ꯫ ꯄ꯭ꯔꯤꯌꯥꯅ "ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯣꯡꯉꯀꯥꯟꯗ ꯍꯥꯏꯕꯤꯒꯦ." ꯊꯣꯏꯕꯤꯅ "ꯍꯥꯏꯔꯛꯎꯗ, ꯐꯣꯇꯣꯒ ꯑꯝꯇ ꯄꯥꯝꯖꯗꯦꯕ. ꯃꯃꯤꯡꯗꯨꯗꯪ ꯈꯪꯕ ꯄꯥꯝꯃꯦꯕ ꯑꯩ. ꯃꯤ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯤ." ꯁꯪꯒꯤꯇꯥꯅ "ꯍꯣ, ꯍꯣꯔꯦꯟ ꯍꯥꯏꯒꯦ." ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯌꯥꯝ ꯐꯠꯇꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯗ." ꯂꯤꯟꯊꯣꯏꯅ "ꯅꯣꯏ ꯁꯔꯗꯣ ꯉꯔꯥꯡ ꯅꯪ ꯂꯥꯛꯇꯕꯩ ꯍꯟꯒꯠ ꯍꯟꯗꯥ ꯆꯠ ꯂꯩꯕꯅꯤꯕꯣ." ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯑꯩꯕꯨ ꯍꯔꯥꯎꯍꯟꯕꯤꯔꯦ ꯅꯪꯅ. ꯌꯥꯔꯦ, ꯇꯨꯃꯤꯟ ꯂꯩꯔꯣ." ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯅ "ꯏꯇꯥꯎꯕꯤ, ꯅꯪꯕꯨ ꯍꯥꯏꯌꯨꯗ, ꯑꯩ ꯀꯩꯁꯨ ꯆꯦꯜꯂꯣꯏꯗ. ꯑꯩ ꯐꯣꯇꯣꯒ ꯑꯝꯇ ꯄꯥꯝꯖꯗꯦꯕ. ꯃꯃꯤꯡꯗꯨꯗꯪ ꯍꯥꯏꯔꯛꯑꯣꯕ." ꯀꯥꯖꯜꯅ "ꯉꯥꯏꯈꯣꯗ, ꯑꯥꯗ ꯍꯥꯏꯒꯦ ꯃꯤ." ꯊꯣꯏꯕꯤꯅ "ꯍꯣꯏ ꯍꯣꯏ." ꯍꯣꯇꯦꯜꯗ ꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯒ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ "ꯍꯥꯏꯔꯣꯗꯅ." ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ "ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ?" ꯊꯣꯏꯕꯤꯅ "ꯍꯩꯃꯥ." ꯁꯪꯒꯤꯇꯥꯅ "ꯍꯥꯏꯈ꯭ꯔꯣꯍꯦ ꯅꯪꯁꯨ, ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯉꯥꯡꯁꯦ." ꯄ꯭ꯔꯤꯌꯥꯅ "ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯒꯠꯅꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ?" ꯊꯣꯏꯕꯤꯅ "ꯈ꯭ꯋꯥꯏ ꯆꯒꯠꯅꯕ? ꯈ꯭ꯋꯥꯏ ꯆꯒꯠꯅꯕ ꯅꯨꯄꯥ ꯍꯥꯏꯗꯤ ꯁꯣꯁꯣꯔꯣ?" ꯁꯪꯒꯤꯇꯥꯅ "ꯑꯁ ꯅꯪꯁꯨ ꯌꯨꯍꯦꯟꯕꯅꯤ." ꯊꯣꯏꯕꯤꯅ "ꯌꯨꯍꯦꯟ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ?" ꯀꯥꯖꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯌꯨꯍꯦꯟꯕ ꯀꯧꯋꯦꯕ ꯅꯣꯏ ꯁꯔꯗꯣ." ꯊꯣꯏꯕꯤ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯏ, ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯣꯏꯔꯒ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯥꯁꯨ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯈꯜꯂꯤ, ꯌꯨꯍꯦꯟꯕ. ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯗ ꯌꯨꯍꯦꯟꯕ ꯍꯥꯏꯕ ꯃꯤꯡꯁꯤꯅ ꯑꯄꯟꯕ ꯑꯣꯏꯔꯤꯕ? ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯩ ꯈꯨꯗꯝꯂ? ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ, ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯂꯒ ꯑꯩꯅ ꯍꯔꯥꯎꯐꯝ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤꯕꯁꯦ? ꯇꯥꯃꯣ ꯌꯨꯍꯦꯟ, ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯒꯤ ꯅꯃꯤꯡ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯁꯨ
ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯆꯠꯈ꯭ꯔꯣ ꯂꯥꯞꯅ, ꯑꯀꯥꯎꯕ ꯅꯪꯅ ꯂꯝꯖꯤꯡꯕꯤꯔꯣ, ꯀꯥꯎꯕ ꯇꯝꯂꯒꯦ ꯅꯪꯕꯨ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯏ, ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯕꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯛꯏ꯫ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯔꯕꯁꯨ ꯅꯨꯄꯥꯒꯨꯝꯅ ꯇꯧꯕꯅꯤꯅ ꯅꯣꯡꯃꯇ ꯄꯨꯟꯗꯦ, ꯅꯨꯄꯥꯒ ꯉꯥꯛꯇ ꯄꯨꯜꯂꯤ꯫ ꯆꯤꯡꯈꯩꯅ ꯃꯦ ꯐꯪꯁꯨ ꯐꯪꯉꯣꯏꯗꯕꯗ ꯇꯨꯠ! ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯆꯤꯡꯈꯩ, ꯃꯤꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯌꯦꯡꯉꯨꯅꯦ꯫ ꯆꯤꯡꯈꯩꯅ ꯁꯨꯛꯉꯥꯏ ꯉꯥꯏꯔꯣꯏ, ꯁꯨꯛꯌꯦꯡꯁꯨ ꯌꯦꯡꯍꯜꯂꯣꯏ, ꯉꯝꯃꯒ ꯇꯥꯟꯅꯔꯛꯑꯣ, ꯂꯝꯖꯦꯟ ꯌꯥꯡꯕ꯭ꯔꯥ ꯌꯦꯡꯕꯤꯒꯦ ꯅꯪ ꯗꯗꯥꯅ꯫ ꯊꯣꯏꯕꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯆꯤꯡꯈꯩꯗꯤ ꯎꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ, ꯃꯥꯕꯨ ꯇꯥꯟꯅꯔꯛꯏꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯆꯤꯡꯈꯩꯅ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯌꯥ! ꯆꯤꯡꯈꯩ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯗꯨ ꯃꯔꯨꯝ ꯑꯃꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯍꯦꯛꯇ ꯄꯣꯞ ꯐꯨꯗꯠꯅꯩ꯫ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯍꯟꯗꯦ, ꯑꯗꯨꯝ ꯐꯨꯒꯥꯏꯅꯩ꯫ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯣ ꯈꯪꯗꯕꯁꯤꯡꯅꯗꯤ ꯄꯥꯈꯠꯅꯩ, ꯑꯈꯪꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯗꯤ ꯅꯣꯛꯇꯨꯝ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯅ ꯆꯤꯡꯈꯩꯗ ꯔꯥꯎꯟ ꯀꯤꯛ ꯑꯃ ꯄꯤꯕꯗꯒꯤ ꯆꯤꯡꯈꯩ ꯇꯨꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯊꯣꯏꯕꯤꯅ ꯈꯪꯕ꯭ꯔꯥ ꯀꯕꯣꯛꯂꯩ ꯏꯅꯥꯎꯆꯥ, ꯅꯪ ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ꯫ ꯆꯤꯡꯈꯩꯅ ꯑꯌꯣ, ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯃꯦꯗꯅ, ꯍꯌꯦꯡꯗꯤ ꯑꯩꯅ ꯉꯝꯅꯤꯕ, ꯑꯌꯣ ꯁꯤꯔꯦ, ꯑꯌꯣ ꯍꯤꯡꯆꯥꯕꯤꯁꯤꯗꯤ꯫ ꯊꯣꯏꯕꯤꯗꯤ ꯊꯋꯥ ꯁꯥꯗꯈꯩ ꯌꯦꯡꯂꯒ ꯍꯣꯏ ꯉꯝꯖꯧ, ꯍꯣꯃꯣꯅ ꯉꯝꯗꯅ ꯀꯌꯥꯝ ꯉꯝꯗꯣꯏꯕ? ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯁꯤꯔꯦꯗ ꯍꯤꯡꯆꯥꯕꯤꯁꯤꯗꯤꯕ꯫ ꯌꯥꯝ ꯃꯥꯜꯂꯦ ꯅꯪꯀꯣ, ꯌꯥꯝ ꯃꯥꯜꯂꯦ꯫ ꯆꯤꯡꯈꯩꯅ ꯀꯩ ꯃꯥꯜꯂꯤꯕ ꯑꯃꯨꯛ? ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯣ ꯌꯥꯝ ꯃꯥꯜꯂꯦ, ꯃꯣꯏꯒꯤꯅꯦ ꯕꯤ ꯍꯥꯏꯗꯣ ꯌꯥꯝ ꯃꯥꯜꯂꯦꯕ꯫ ꯆꯤꯡꯈꯩꯅ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯌꯥꯔꯦ ꯔꯤꯄꯣꯔꯠ ꯀꯥꯔꯠꯇꯨ ꯄꯤꯔꯛꯑꯣ, ꯅꯪꯒꯤꯗꯣ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯗꯤ ꯑꯩꯒꯤꯗꯨꯗꯤ ꯄꯤꯊꯣꯛꯄꯤꯔꯛꯑꯣ꯫ ꯆꯤꯡꯈꯩꯅ ꯁꯦ ꯂꯧꯖꯔꯣꯁꯦ꯫ ꯆꯤꯡꯈꯩ ꯊꯣꯏꯕꯤꯗ ꯔꯤꯄꯣꯔꯠ ꯀꯥꯔꯠꯇꯨ ꯄꯤꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯇꯜꯂꯤꯍꯦ, 9ꯗꯒ ꯂꯥꯛꯑꯦ ꯔꯦꯡꯅꯤ ꯀꯥꯏꯅ꯫ ꯑꯗꯨ ꯆꯤꯡꯈꯩ, ꯅꯪꯗꯤ ꯀꯌꯥꯗ ꯂꯥꯛꯑꯒꯦ? ꯆꯤꯡꯈꯩꯅ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯌꯥꯗ꯭ꯔꯦꯍꯦ ꯁꯈꯤꯇꯣꯝꯕꯤ, 4ꯗ ꯌꯥꯎꯔꯛꯑꯦ꯫ ꯊꯣꯏꯕꯤꯅ ꯑꯩꯉꯣꯟꯗꯩꯗꯤ ꯍꯦꯜꯂꯤꯁꯤꯗꯤ, ꯌꯥꯔꯦ ꯆꯥ ꯍꯥꯞꯄꯝꯃꯨ ꯍꯣꯔꯦꯟ, ꯅꯪꯅ ꯔꯦꯡ ꯍꯦꯜꯂꯕꯅꯤꯅ ꯅꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯅꯤ꯫ ꯆꯤꯡꯈꯩꯅ ꯅꯨꯡꯁꯤꯔꯦꯗꯀꯣ, ꯆꯥ ꯍꯥꯞꯄꯝꯒꯦ, ꯍꯟꯗꯛꯇꯤ ꯅꯪꯅ ꯍꯦꯜꯂꯕꯅꯤꯅ ꯃꯥ ꯀꯣꯡꯒꯦꯒ ꯍꯥꯏꯗꯦ, ꯆꯥ ꯍꯥꯞꯄꯝꯃꯣꯏꯅꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯅꯪꯅ ꯃꯥꯛ ꯍꯦꯜꯂꯤꯗꯨꯗꯤ, ꯍꯥꯏ ꯇꯥꯕ ꯑꯗꯨꯝ, ꯑꯩꯅ ꯍꯦꯜꯂꯝꯃꯗꯤ ꯑꯩꯅ ꯀꯣꯡꯉꯣꯏꯗ꯭ꯔꯣ? ꯆꯤꯡꯈꯩꯅ ꯍꯣꯏ ꯌꯥꯔꯦ ꯈꯪꯖꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯅꯪꯁꯨ ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯔꯝꯃꯣ, ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯨꯈꯤꯒꯦ, ꯉꯟꯇꯥꯗ ꯂꯥꯛꯑꯣꯀꯣ꯫ ꯑꯗꯨꯅꯦ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯏꯕꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯆꯦꯜꯂꯛꯏ ꯆꯤꯡꯈꯩ ꯍꯣꯏꯗ꯫ ꯊꯣꯏꯕꯤꯅ ꯏꯅꯦ ꯆꯤꯡꯈꯩꯗꯤ? ꯃꯦꯙꯥꯅ ꯍꯩꯃꯥ ꯊꯣꯏꯕꯤ, ꯅꯪ ꯂꯥꯛꯑꯦꯗꯅ, ꯅꯕꯣꯛꯇꯤ ꯂꯥꯛꯇ꯭ꯔꯕꯣ? ꯊꯣꯏꯕꯤꯅ ꯂꯥꯛꯇ꯭ꯔꯦ ꯏꯅꯦ꯫ ꯃꯦꯙꯥꯅ ꯑꯃꯨꯛ ꯍꯩꯃꯥ, ꯀꯣꯛ ꯂꯥꯡꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ? ꯅꯣꯏꯗꯤ ꯉꯥꯅꯨ ꯆꯥꯈ꯭ꯔꯅꯤ, ꯅꯕꯣꯛꯀ ꯑꯩꯒ ꯆꯥꯅꯕꯒꯤ ꯍꯥꯏꯗꯅ ꯉꯥ ꯊꯣꯡꯉꯤꯕꯅꯤ, ꯀꯧꯔꯨ ꯆꯣꯀꯣ ꯅꯕꯣꯛꯇꯨꯁꯨ, ꯆꯤꯡꯈꯩ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯤ, ꯅꯣꯏ ꯃꯥꯃꯅ ꯉꯥꯅꯨ ꯁꯦꯝꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ, ꯆꯪꯉꯣ, ꯑꯗꯨꯒ ꯅꯕꯥꯅꯤ ꯅꯕꯣꯛꯇꯨ ꯀꯧꯔꯨ ꯆꯣꯀꯣ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯏꯅꯦ꯫ ꯊꯣꯏꯕꯤ ꯆꯤꯡꯈꯩ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯅ ꯌꯥ ꯙꯪ꯫ ꯆꯤꯡꯈꯩꯅ ꯈꯪꯉꯤꯅꯦ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯅꯪ ꯍꯧꯖꯤꯛꯀꯤ ꯈꯨꯀꯪꯗꯣ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤ ꯀꯥꯏꯅ ꯑꯗꯨꯝ ꯄꯥꯏꯔꯛꯀꯅꯤ, ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯍꯣꯃꯣꯔꯣ? ꯆꯤꯡꯈꯩꯅ ꯅꯪꯅ ꯍꯥꯏꯍꯜꯂꯤ ꯅꯠꯇ꯭ꯔꯣꯁꯦ? ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯍꯜꯂꯤꯕ? ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯈꯪꯍꯜꯂꯛꯏ ꯅꯠꯇ꯭ꯔꯥ? ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯪꯍꯟꯕꯒ ꯑꯩꯅ ꯍꯥꯏꯔꯤꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯃꯕꯥꯅꯤꯅ ꯃꯔꯩ ꯁꯨꯝ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯔꯥꯖꯦꯟꯅ ꯌꯥꯔꯦ ꯅꯕꯥꯅꯤꯃꯛ, ꯅꯕꯥꯅꯤꯅꯅꯦ ꯎꯅꯔꯒ ꯈꯠꯅꯗꯣꯏꯗ ꯇꯧ ꯂꯩ, ꯎꯅꯗ꯭ꯔꯒꯅ ꯍꯦꯛꯇ ꯍꯪꯅꯅꯤ꯫ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯔꯥꯖꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯕꯣꯛꯇꯤ
ꯅꯅꯦꯒ ꯂꯩꯍꯧꯔꯕ꯭ꯔꯣ? ꯊꯣꯏꯕꯤꯅ ꯃꯥꯃꯥ ꯑꯕꯣꯛꯇꯤ ꯂꯥꯛꯇ꯭ꯔꯤꯌꯦ꯫ ꯆꯤꯡꯈꯩ ꯑꯕꯣꯛ ꯀꯧꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯏꯅꯦꯅ ꯀꯧꯔꯨꯗꯦꯅ ꯆꯩꯔꯛꯑꯅꯤ꯫ ꯆꯤꯡꯈꯩꯅ ꯇꯜꯂꯤ ꯅꯪ ꯅꯇꯣꯝꯇ ꯀꯧꯔꯨꯆꯣ꯫ ꯊꯣꯏꯕꯤꯅ ꯀꯔꯤꯕ ꯑꯩ ꯁꯨꯡꯆꯪ ꯆꯪꯉꯨꯔ ꯅꯣꯏꯗ? ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯑꯁ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯕꯕꯥ ꯑꯩ ꯑꯕꯣꯛ ꯀꯧꯔꯨꯒꯦ꯫ ꯔꯥꯖꯦꯟꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯧꯀꯣ꯫ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯦꯟ ꯃꯇꯣꯝꯇ ꯉꯥꯡꯍꯧꯏ ꯃꯊꯣꯡ ꯂꯥꯏ ꯃꯆꯥꯗꯦꯗ ꯅꯕꯥꯅꯤꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ? ꯊꯣꯏꯕꯤ ꯆꯠꯅ ꯆꯠꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯃꯥꯡꯂꯣꯝꯗꯩ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ ꯃꯥꯃꯥ ꯅꯨꯡꯗꯥꯡꯅꯤꯅ꯫ ꯊꯣꯏꯕꯤ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯕꯣꯛ ꯑꯕꯣꯛ ꯂꯥꯛꯑꯣ ꯆꯤꯡꯈꯩ ꯍꯣꯏꯗ ꯆꯠꯂꯁꯦ꯫ ꯆꯤꯡꯈꯩꯅ ꯑꯁ ꯈꯪꯉꯤꯍꯦ ꯇꯞꯅ ꯀꯧ ꯌꯥꯗ꯭ꯔꯣ? ꯕꯦꯡꯒꯨꯟꯃꯨꯛ ꯍꯧꯋꯤ ꯃꯤ ꯈꯣꯟꯖꯦꯜꯅꯤ ꯀꯥꯏꯅ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯊꯣꯏꯕꯤꯅ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯅꯊꯧ ꯅꯠꯇꯦ꯫ ꯑꯕꯣꯛ ꯃꯦꯝꯃ ꯇꯣ ꯑꯩꯅ ꯈꯟꯕꯗꯣ ꯆꯨꯝꯃꯦꯕ ꯅꯕꯥꯅꯤ ꯑꯣꯏꯔꯝꯃꯅꯤꯁꯦ ꯑꯗꯨꯝ ꯈꯪꯉꯕꯅꯦ꯫ ꯀꯩꯗꯧꯔꯦ ꯆꯥꯛ ꯆꯥꯅꯤ ꯆꯠꯈ꯭ꯔꯒ ꯍꯧꯅꯔꯒ ꯑꯃꯨꯛ ꯂꯥꯛꯑꯗꯤ? ꯆꯤꯡꯈꯩꯅ ꯊꯣꯏꯕꯤ ꯊꯅꯝꯃꯒ ꯑꯕꯣꯛ ꯄꯨꯔꯒ ꯂꯥꯛꯑꯣꯌꯦ ꯑꯗꯨꯒꯤ ꯂꯥꯛꯏꯅꯦꯕꯣ꯫ ꯊꯣꯏꯕꯤ ꯆꯤꯡꯈꯩꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯑꯃꯗꯨꯁꯨ ꯎꯁꯤꯟꯅꯗꯦ꯫ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯕꯣꯛꯁꯨ ꯅꯣꯛꯆꯩ꯫ ꯃꯦꯝꯃꯅ ꯊꯤꯗ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯊꯣꯏꯕꯤꯅ ꯑꯕꯣꯛ ꯏꯅꯦꯅ ꯑꯕꯣꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯀꯧꯔꯨꯆꯣꯅ ꯂꯥꯛꯏꯅꯦ꯫ ꯃꯦꯝꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯩꯃꯥ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯖꯜꯂꯨꯔꯦꯅꯦ꯫ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯕꯣ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯃꯤꯟꯅꯔꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯔꯨꯔꯁꯦꯕ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯕꯣꯛ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯏꯅꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯕ꯫ ꯃꯦꯝꯃꯅ ꯍꯣꯏ ꯍꯣꯏ ꯉꯥꯏꯈꯣ ꯊꯣꯡ ꯑꯝꯇ ꯂꯣꯟꯖꯜꯂꯝꯈꯤꯒꯦ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯄꯨꯂꯞ ꯃꯥꯡꯒꯣꯟꯗ ꯐꯝꯃꯤ꯫ ꯃꯦꯙꯥꯅ ꯊꯣꯏꯕꯤ ꯆꯤꯡꯈꯩ ꯅꯕꯥꯅꯤ ꯍꯟꯗꯛ 10 ꯀꯥꯗꯣꯏꯅꯤꯅꯦ ꯐꯖꯅ ꯍꯣꯠꯅꯧꯀꯣ꯫ ꯊꯣꯏꯕꯤꯅ ꯍꯣꯏꯅꯦ꯫ ꯃꯦꯝꯃꯅ ꯑꯃꯨꯛ ꯅꯣꯏꯒꯤꯗꯤ ꯈꯔ ꯐꯩ ꯑꯩꯈꯣꯏꯒꯤꯁꯤꯅꯤ ꯑꯩꯅ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯁꯦ꯫ ꯊꯣꯏꯕꯤꯅ ꯈꯣꯏꯕꯣꯛꯀꯤ ꯍꯧꯅꯕꯤ ꯍꯧꯔꯛꯑꯗꯧꯅꯤ꯫ ꯃꯌꯥꯝ ꯄꯨꯂꯞ ꯅꯣꯛꯏ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ꯫ ꯔꯥꯖꯦꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯅꯕꯥꯅꯤꯕꯨ ꯇꯨꯏꯁꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯇꯝꯃꯔꯣꯏꯒꯦꯗ ꯆꯤꯡꯈꯩ ꯇꯝꯃꯗꯤ ꯌꯥꯔꯦ꯫ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯥꯁꯨ ꯇꯝꯅꯤꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯋꯥꯒꯗꯕꯗꯨ ꯈꯟꯕꯗ ꯇꯝꯅꯤꯡꯗꯕ ꯁꯥꯕꯅꯤ꯫ ꯃꯕꯣꯛꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯦ꯫ ꯃꯦꯝꯃꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯊꯣꯏꯕꯤ ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯣꯏ ꯑꯕꯣꯛ ꯏꯅꯦ ꯃꯥꯃꯥ ꯆꯤꯡꯈꯩ ꯆꯠꯂꯒꯦꯀꯣ꯫ ꯃꯦꯝꯃꯅ ꯔꯥꯖꯦꯟ ꯃꯦꯙꯥ ꯏꯅꯦ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯅꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯀꯦ꯫ ꯃꯦꯝꯃꯅ ꯑꯃꯨꯛ ꯌꯥꯔꯅꯤ ꯌꯥꯔꯅꯤ꯫ ꯃꯦꯙꯥꯅ ꯏꯅꯦ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪꯅꯤ ꯃꯣꯏꯕꯥ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯕꯤꯔꯨꯔꯣ꯫ ꯏꯅꯦ ꯑꯩ ꯂꯩꯖꯍꯧꯔꯒꯦꯀꯣ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ 10ꯒꯤ ꯁꯦꯁꯟꯁꯨ ꯍꯧꯕ ꯍꯞꯇꯥ ꯑꯃ ꯐꯥꯔꯛꯂꯦ꯫ ꯊꯣꯏꯕꯤ ꯆꯤꯡꯈꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯅ ꯆꯤꯡꯈꯩ ꯏꯕꯥꯅꯤꯁꯦ ꯁꯦꯛꯁꯟ ꯄꯨꯜꯂꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ꯫ ꯆꯤꯡꯈꯩꯅ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯪꯅ ꯍꯩꯖꯗꯕꯩꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯌꯥ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯆꯤꯡꯈꯩꯅ ꯃꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯇꯥꯟꯅꯩ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯦꯡꯖꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯑꯌꯣ ꯌꯣꯡ ꯁꯣꯛꯄꯅ ꯂꯣꯏꯔꯦ ꯑꯌꯥ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯏꯆꯟ ꯁꯣꯛꯄ꯭ꯔꯥ? ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯤꯁꯤ ꯎꯗ꯭ꯔꯣ ꯅꯃꯤꯠꯇꯣ? ꯑꯍꯣ ꯑꯩ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯣꯛꯄꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯥꯗꯣ ꯊꯣꯏꯕꯤꯒꯤ ꯑꯁꯣꯛꯄꯗꯣ ꯊꯦꯡꯒꯤ ꯇꯧꯏ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯑꯌꯣ ꯉꯥꯎꯕ꯭ꯔꯣ? ꯅꯨꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯉꯥꯎꯗꯤꯌꯦ꯫ ꯊꯣꯏꯕꯤꯅ ꯑꯌꯣ ꯑꯩꯒ ꯑꯝꯇ ꯆꯤꯡꯈꯠꯄꯤꯔꯔꯣꯏꯗ꯭ꯔꯣꯅ? ꯅꯨꯄꯥꯗꯣ ꯊꯛ ꯊꯛꯀꯠꯅ ꯍꯥ ꯑꯧ ꯆꯤꯡꯈꯠꯀꯦ ꯆꯤꯡꯈꯠꯀꯦ꯫ ꯇꯞꯅ ꯌꯣꯍꯦꯟꯕ ꯊꯣꯏꯕꯤꯕꯨ ꯆꯤꯡꯈꯠꯄꯤ꯫ ꯉꯁꯥꯏ ꯃꯈꯩ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯁꯛ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ? ꯉꯥꯎꯖꯥꯠꯂꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯉꯥꯎꯔꯝꯅꯤꯗ ꯑꯌꯣ ꯑꯣꯏ ꯑꯣꯏ ꯑꯌꯥ ꯁꯤꯗꯤ ꯐꯖꯅ ꯆꯥꯛꯏꯅ꯫ ꯑꯌꯣ ꯈꯣꯡꯁꯦ ꯊꯥꯡ ꯉꯝꯗ꯭ꯔꯦꯃꯤ
ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯥꯏ ꯆꯤꯡꯈꯩꯁꯤꯁꯨ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯃꯁꯦ ꯈꯪꯅꯤꯕ ꯅꯪ ꯍꯣꯔꯦꯟ ꯁꯣꯝꯗ ꯃꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯩ ꯃꯦꯂꯣꯗꯤꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯅꯪꯗꯤ ꯀꯩꯗꯧꯔꯕ ꯅꯈꯣꯡꯗꯨꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯊꯣꯏꯕꯤꯅ ꯑꯁꯤꯒꯤ ꯁꯦꯔꯩ ꯆꯠꯄ ꯑꯁꯤꯅ ꯃꯥꯏ ꯒꯥꯔꯤꯅ ꯊꯣꯝꯗꯠꯄꯤꯔꯤꯅꯤ ꯇꯨ ꯁ꯭ꯇꯦꯆꯨ ꯑꯣꯜꯂꯒ ꯂꯩꯈ꯭ꯔꯦ ꯆꯪꯉꯁꯤ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯅꯪ ꯑꯝꯇ ꯁꯝꯃꯛꯑꯣꯁꯦ ꯃꯦꯗꯤꯀꯦꯜ ꯔꯨꯝꯗꯅꯦ ꯐꯥꯔꯁ ꯑꯦꯗ ꯑꯝꯇ ꯍꯥꯟꯅ ꯄꯤꯔꯨꯁꯤ ꯃꯦꯂꯣꯗꯤꯅ ꯑꯁꯤꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯣ ꯒꯥꯔꯤꯅ ꯊꯦꯡꯖꯤꯟꯕꯤꯔꯒ ꯊꯣꯏꯕꯤꯅ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯌꯣꯡ ꯅꯪꯅ ꯃꯔꯣ ꯑꯃ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯁꯤꯗ ꯍꯥꯏꯗꯣꯏ ꯁꯔꯨꯛꯅꯦ ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯈꯞ 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 ꯆꯤꯡꯉꯒ ꯃꯦꯂꯣꯗꯤꯅ ꯂꯥꯕꯤ ꯅꯪꯅ ꯃꯔꯣ ꯑꯃ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯁꯧꯔꯒ ꯆꯪꯃꯤꯟꯅꯈꯤ ꯅꯨꯄꯥꯗꯨ ꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯒꯥꯔꯤ ꯂꯥꯛꯄꯒꯤ ꯍꯣꯔꯟ ꯃꯈꯣꯟꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯇꯨꯡ ꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯒꯥꯔꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯃꯇꯥꯏ ꯋꯥꯏꯗ ꯊꯩꯖꯤꯜꯂꯤ ꯅꯨꯄꯥꯗꯨꯅ ꯐꯖꯩꯌꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯃꯃꯤꯡꯁꯨ ꯍꯪꯍꯧꯗ꯭ꯔꯦꯅꯦ ꯍꯣꯏꯗ ꯍꯌꯦꯡ ꯍꯪꯉꯒꯦ ꯑꯗꯣ ꯃꯈꯣꯡꯗꯨꯗꯤ ꯌꯥꯝꯅ ꯅꯥꯔꯝꯒꯅꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯖꯥꯠꯅꯣ ꯍꯌꯦꯡ ꯍꯪꯕ ꯍꯥꯏꯗꯨꯅꯤ ꯍꯣꯔꯦꯟꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏꯗꯧꯔꯤꯕ ꯁꯤꯗꯤ ꯆꯠꯈ꯭ꯔꯣ ꯂꯥꯞꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯋꯥꯔꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯂꯛꯇꯒꯤ ꯑꯗꯣꯝꯅ ꯍꯣꯔꯔ ꯔꯣꯃꯥꯟꯁ ꯑꯃꯗꯤ ꯐꯦꯃꯤꯂꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯍꯣꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯊꯥꯒꯠꯆꯔꯤ